Hauzik Fawagi Maruba Pausing. Laibaki issue sing mamutana khandriba nauriba mahairoi singbu ihau haunaba insiliba singsi thingba tangai fade haina Chief Minister Indian Fongdokre. Police na fazenduna jail da thamliba JSC gi thomi sing condition amata yaudana thadokpiu. Makoi gi mahutta aikoi oina kaisum sangda leizage haina baby shinage pokpa and tom chona haikre. Amadi NPF asi naga khaktagi oiba Manipur thugaina bohonaba party ni haibasi lalabo wafam ni haina MP Dr. R.K. Ranjan haikre. Kramzari Times of Manipur gi Manipuri pau mieng tabiriba mayam pudumakpu ASHAPRIYA na taram nokchari ngasigi maruba pau sing miyam na macha khaina pizari. Mahairoi oi de haiba khangdaba mioi kharana mahiloi sang singda changlaktuna laibaki issue sing mamutana khangdriba nauriba mahiroi singbu ihau haunaba insilibasi thingbatangai fade haina Chief Minister and Biren Fongdokre. Department of Education S nasenduna ngasi Palace Compound laiba Manipur State Film Development Society MSFDS ke auditorium da state ki thakta pangthokiba oza ki numit thoram da chief guest oina sarukya kiba Chief Minister and Biren na Luchingduna Laikhidraba Bharat ki ahanba Vice President Sarvapalli Radhakrishnan gi photo da laisu katuna ikai khumnabu utki loinana oza nipanda State Teachers Award sulanthoki Chief Guest ki warolda Chief Minister and Biren makha taraduna hai mi amagi punsida oja haibasi yaudaba yade afawba miyoi khudingmaksu matam amada mahaki ozana takpi tambirakpane hauziki matamda oja singbu ikai khumnana thaksi khasi utpagi chang yamna hanthabagum tawre masi yamna nunglangningai oi Afaba lamchat thaksi khasi haibasi mahiroi gi punsida yamna maru oi thaksi khasi yaudrabadi punsida mai pakpangamloi ngasigi numit asi khaktada ozagi numit thoram pangthokpagi mahutta matam chupada thamoi sengna ozabu ningba tangai fade hauziki matamgi mahiroi singasi mahiloi sang khaktada honaduna laikibana makhoi gi creative amadi innovative oiba wakalon singadu manghale haiki state asigi mahima singi matangda palladuna Chief Minister na Sarkar asina kanna honabadagi ngasidi state asida education gi lamda ahongba kaya lakle school fagar hansi mission haudoktuna sarkar gi school singda darkar oiba machak sing fangan ba hore masida natana lairik tamning labasu leita laira namaram oiduna lairik tamba tokraba singbu na hongnana ming janbiduna mahi tamba fanghalle go to village amadi go to hills ki thorang da haudoktuna ching tam chak manana chakhat pasu honare Oja Singh hona zamanna ngasidi sarkar gi school da mahiroi sing masing yamna ming chanbaga loinana bosem amadi kosem na loba parikya sing da position lobu ngamle pumna magase gi damak oja sing bu tobimal khangbo chari haiki aduna koi government su araiba siga ga su araiba phandagi education sector sida de koi aninga encourage to jana ba improve to na ba kan honari aduna koi education sector si khara hena koi budget yamanba the wazal singi adu belai staff singi phibam phagana na honaba ekoi ningsin birongani mayam ekoi kuidigi mamang gita ekoi college hanagi college tare dama government school on kutkare edit yamna wana run to work for the urugan waita dana handak da su nauna nupigi college ani yauna singi ani maga college mari edit to gi koi government college wong khare akoina government changsel liba duga waja singna yang wana yung dang tum da sa da ke honor liba satra bu funding bu gi potse mission ji mai pak hena mai pak ne gi thajibulai SCERT ki commissioner Hais Gyan Prakash Higher and Technical Education ke Commissioner K.H. Raghumani amadi School Education ke Commissioner T. Ranjitsu Sarugyakiba ngasigi thoramaduda President ke warol piraduna Education Minister Thokchom Radeshyamna Ozagi sinfamasi khwaidagi lenba sinfamne adubu ngasigi mahairoi amadi mama ampa singna magun leiba aphaba oja sing yenglaga mahai tambagi mahutta school fazabada oina pungning changduna mahai tamba chanari masimak afaba khudam nate ngasidi sarkar asina hapta amagi manungda thangja numidasi mahairoi singna larikhyau pudana school da wakhal pukning nungaina lairik tagi fangba mahai gi mathakta ahenba gyan lausing tansinba amadi tongan tongan ba hiramda athoi ahen tanabagi tanja pinaba no school back day haina lauthokle
पुमनमक असि येंगलगा लमदम असिगी मियाम पुना होनामिनदुना अफब खुनाय अमा सेमनबा अमत ओइना होनामिनसि हाइखि angang singsi bag amam pura sa pada kilo tare ni pan lum bage yung ata sa pa sira kana ko mangang khare di khare sondal su ya nemsin su ya ore ha adu man ngai ta ba leiba school na so ja sing jo free khare oining mani na khare creative hen oina ba na akoi na bag pu da ba larik pu da ba numit hai na thang ji kudingi private school aided school adu government school sina class 8 fawi level leiba angang singse moi recitation competition obi ai कोक फाइट ओइबे याय सेगाई थुगाइबी ओइबे हजि अतोप मॉडर्न सेगाई थुगाइबी प्लास्टिक की तौरगा तौरी बेलून तौबद माइन ओइबे याय अदगी कबुई कबे वारी लिबी बे स्टोरी टेलिंग ओइबे याय लमै थाबी वारी लिबी बे याय गेम सानन बे याय एनीथिंग तवन बा क्रिएटिव ओइ नुंगाइबा मोनोटोनस ओइदबा अदुगुंबा क्रिएटिव joyful learning ओइना बि तंगता अखै अरु सीएम नबि तंगता अखैना with due कनो ऑनरेबल सीएम ने लौजरा कांदा अखै मरि ऑर्डर इशू तौरे तोंगान तोंगानबा मफमसिंगदा पांगथोकनबगुम टीचर्स डे गे थौराम ngasi silchar gi manung chanbada laiba kasar college da nat ki oiba jagoi isai kaya ga loinana pangthokrai kasar college manipuri students unit ki liching makhada thauram pangthokiba aduda college asigi chemistry department gi haisodi thangjam paulen manipuri department gi laishram nipamacha yendrembam anamika amadi english department gi karam siluna athoiba lengbirakpa sing oine sarukya ki थौरमदुदा महाइरोई सिंगना ओजा सिंगदा मखल मखल क्यागी खुदोल पोत पिदुना इकाई खुमना बोतकी मणिपुर की इनर अमसुंग आउटर की एमपी अनि डॉक्टर आरके रंजन अमसुंग डॉक्टर लोरहो एस फोजी अनि बु सखंग माइखंग नबा अमदे वारी बटाई सानबगी थौरम अमा ngasi कक्चिंग डिस्ट्रिक्ट के यांगलम वावगाई कैथेल दा पांगथोक्रै ngasi की थौरम अदुदा असिल अरांगी माइकैदगे इनर अमसुंग आउटर मणिपुर पार्लियामेंट्री कॉन्स्टिट्युएंसी की एमपी अनि दा अचंबा खुदोल पोत सिंग पिदुना एमपी अनि बु हराउते यामनो ओकपगा लोइनना तुंगदा मियाम की थबक थौरम सिंगदा मपुंग फाना पांगथोकपा ngamba ओइरसनु हाइना याइफक मांगोल पिखि थौरमदुका मरी लेना एमपी डॉक्टर आरके रंजन ना एनपीएफ असि नागा खक्तगी पार्टी ने मणिपुर थुगाइना बहोनबा पार्टी हाइबसी लालबु वाफमने ngasi कक्चिंग डिस्ट्रिक्ट के हियांगलम वावगाई कैथेल असिदा सखंग माइखंग नबगी थौरम असिदा एनपीएफ की एमपी डॉक्टर लोरहो एस फोजी अमसुंग एमएलए लैसियो कैशिंगना पुकचेल दा लौथुप लौकोई लेतना हराव हरावना लाक्तुना मियामगी मरक्ता पुल्लरिबा सिना लेंगद्रब खुदम ओइरे ngasi miyam marakta laktuna thauram asi saruk yariba sina takpadi manipur gi damak makhoi na lepli manipur kai dana ba hona bada makhoi su saruk yari haibadu takli bane BJP amasung NPF na taba topa party na political gi khudong chaba launa ba pangang dangang bane panghai da haizin bane haibadu ngasi di mayek seng na takle haina phongdoki sengna adugumba wakhalon leiba party warga de ngasi kari di lorho amasung laisona कक्चिंग डिस्ट्रिक्ट की प्रजा सिंह कौरगा इटिंग टिंग लाका न मया मरक्ता अदोर अतुप अमत लेतना थमोइनगी वा हाइबंग मिबसे मसिना ताकदी राजनीति सानबा बीजेपी नतबा एनपीएफ नतबा अदुगुबा पार्टी सिंह अदुना प्रजादा लाना लाना हाइजलगा तो सिंगनीगा तमीगा अनिसे खाइबुं तानो होनबने थौरमदुदा आउटर मणिपुर पार्लियामेंट्री कॉन्स्टिट्युएंसी की एमपी डॉक्टर लोरहो फोजीना महाकी वारोल पीरदुना एमपी अमना तौबा ngamdaba थबक मयाम अमा लै अदुबो ngamba amadi लै ai soidana hotnagani maduda nungsinaba purakpa haibasi khwaidagi maru oibani haina khale jingtam amata oina kusamnana thabak suminaba ngamdana lairakpa matam kya hokre jingnaba laiba thajaba ngamdaba haibasi laibana aikhoibu kaina hanbani aikoi amaga thajanaba thamsi amaga thajaba thamnaraba ing tappa puraklaba amaga pau phaudoknarabadi nungsinaba chawkhatpa purakpa ngamgani haiki amana mabu ulaba ngamdaba khutchamnaraga thabak suba ngamdaba harisi matam kyam thawbre masi sumaina jingnaba harisi laiba harisi thajaba ngamdaba harisina apego pakhan ba khaina hanbane मधुर लैरोदबनी थाजबियो
ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯈꯪꯕꯤꯌꯨ ꯑꯩ ꯆꯤꯡꯃꯤꯅꯤ ꯑꯩ ꯅꯥꯒꯥꯅꯤ ꯍꯥꯏꯕꯁꯤ ꯅꯣꯏꯅ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯖꯕ ꯌꯥꯅꯤ ꯑꯩꯕꯨ ꯈꯪꯉꯀꯥꯟꯗ ꯑꯩꯒꯤ ꯐꯠꯇꯕꯁꯨ ꯂꯩ ꯑꯃꯣꯠꯄ ꯂꯩ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩ ꯃꯗꯨ ꯂꯣꯏꯅꯃꯛꯇꯣ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ Kangla food product ti iram dong gi aseng ma mahong yeng dio garlic mixer khata natana kangla gi ano food item singi mahok khangla bada ngauroi daw kana bu lei bagi Kangla ब्रेक की मतुंग दा मैं मुतराम नोकचरे मखादा पाउ पिजरे पुलिस ना फाजन हौजक जेल दा थमलिबा जेएससी की थौमी सिंह कंडीशन अमता यावदना थादोपियो मखोई की महुत्ता ममा मपा अनि कैसुम संगदा दुम लेजखरगे जबान पियु हायरबसु मैजिस्ट्रेट की ममांगदा जबान पिरगे हाइना लैखिद्रबी की बेबी सनागे पोकपा मपा तोमचौना थमोय सोकना फोंदोखरे तांगमै बंदा लैबा मसागे मयुमदा ngasi पाउमी सिंग उनबा अमदा तोमचौना मखा तारदुना केस असि हाई कोर्ट की विद्रो तौबा लैते असेंबली मेफम की क्वेश्चन आवर वहंग ओइना पुखन्नबगिदमक मतम खर लीव लौखिबने केस असि सीबीआई दा सिनक्रे हाइना चीफ मिनिस्टर मसामकना हाइखरगा सिनरमदबसिमक प्रजा मियाम गी मित्ता उच्चाइबनि हाइखि मतम कोइरे खुगिदमक चरा हेनबसु जेंद यावदना अना यावदना म्याम तौरे चरा हेनबसि डाक्टर पुथोपिरमी प्रोग्राम तु उनगे हबसु यादरे यादरगसु यादना मोय अदुम हेली तगमसुं मसि मयामसि अई येंगदुना लेबा ngमक्तरे मरमदि करिनो रगा ई इसागी दमक्तनि को मोयना तौरे बसे हाबदु खल्लुबदे खांग ngamdre अदुना मोय तरागा तेरे असि कनेक्शन अमत यावदुना अथु मतमदा सरकारना थादोपियु मोय तरा तरे की मोहत ममागा आइगा एखोइनि वेन मोहत सिनजरगे मसिमतंगदी स्टेट गवर्नमेंट ना याब पिनबियु हाइबसे लेबा प्रजा मयामगी ममांगदा मसुं स्टेट गवर्नमेंट दा थमजरी नाकलमरोमदा ngasi इम्फाल ईस्ट की मफम अमदा पाउमी सिंगु नबा अमदा जेएसी के कन्वेनर इंचार्ज एल ज्ञानेश्वरीना मचा काइना बगी मैचा खांगलिंगाय असिदा बेबी सनागी ममा मपा इमुंग मनुंगी मियोय सिंग अमदे जेएसी की थौमी सिंग फानबगी कोइतान तानरी बसी लेंगा के मचिन अनि लोंग थवोंगने असिगुम्बा थवोंग असि मखा ताना चथबिगनो मिहाद असिगे चुम्बा लंगला लंगजिन पुथोपियो सीबीआई दा केस असि हेक सिनद्रिबा फावबा जेएसी के खोंगजंग हेन नकन ममुंगदा मखा ताना चंगसिनबा सेम सादुन लेरे हाइखि हेक मणिपुर लेंगा कसिना सिनद्रि फावबा अमसुं सीबीआई ना एखोइगी बेबी सनागे सुगुमलबा केस असि पाइरे हाइबगी थाजबा याबा अदुगुम्बा सीबीआई की ऑर्डर अदो मदुगी सी अदु मणिपुर सरकार सिना जेएसी अमसुं मियामदा हेक उतरी फावबदी एखोइ हौग्रिबा जेएसी की असुगुमलबा मूवमेंट सिंग असे असिदगी हेना साथीबा अमसुं थवाई थादोबा भावदा थादोक्तुना बेबी सनागी लंगलान लजन फमद्रि भावदी जस्टिस फंगद्रि भावदी एखोइ जेएसीना मियामगो लोइनना जंगसिन जगनी हाइबसे मियामदा थमजरी हौजक मणिपुरदा कनबा इशू ओइरिबा बेबी सनागी मिसिगा मरी लेनना क्वाकैथल गाना पिथोंग मपालदा लैबा बेबी सनागी अपोपी ममागी मौपानुपा खोंगबोंग मयुम प्रेम कुमारना लैबा बारागी कादा पुलिसना ngai hak laitana laktuna koithithibagi thabak chatharibasi tawbiganu haina mahakna fongdorakli ngasi kwakaithel ngana pithong mapala punba maira phaibi amadi club ki members singa puna pangthokiba paumi singa unaba amada nupi samaj ki president imati haishramani baby sanami sigi matangda police statement piri raba matong hanjin laktuna nongmagi sel tanduna hingjariba prem kumar bo sufam nompam khangandana lairibasi athuba matamda lepiyu mi amabo sumna otpagi hainabi asi uniform setpa police singna thado uhaiki अमरोमदा पुलिसना प्रेम कुमार दा हंगलिबा वहंग ओइना महाक अमदी मचे लमलापना लैनबना पाउ फाउनदे अमदी बेबी सना पिकलिंगैदा मचेगी मचानी हाइबा खंगे अदुगी मतुंग तारकपदा लैत्रे हाइबा खंगबने अतै मरी मता अमता लैते पुलिसना सुमना कोइथिथिबगी थबगसी लेपियु हाइना फोंदोखि
bibi sanagi mama ga pomina ba makwa nupane haidana thana singna la aga bibi sana sibai matang da hangane haidana ngale tana lakpada thana na kaudna man su singtok charure adugi matung da amusu tatana lakna hangna angang si thabak subam japong khangdre adunda se maira pai bi ima jingina magi mawong ki riba tawok subam khangda sida singtok na bai na ekhoi miyam na lakpani matung da khujai mapu dandi tai haibai phibam dongna tawbinu सरकार की यूनिफॉर्म सिंह हालतन थीबद तौबीनो आंगांग सूरग चाबनी नौरीबनी सूददी हिंगोइदौरीबनी मतुंगदा अमु हन्ना लाक्पीदनबायना अखोई नुपी मयाम मैला पाइबी मयामना सिंदोक्चरी बेबी सनामी सिगी मतंगदा मणिपुर पुंबदा कौकिबा बन लेंगाकना कौहनबनी लोइनना पालिबा लेंगागसी लमदम असिबु तंगदु लेताना लेहनबा पामदे हाइबसी मयेक सेंगले हाइना थांगोइबन केंद्रगे एमएलए जॉय किसन फोंगदोक्रे ngasi थांगोइबन दा लैबा एमएलए गी युमदा पांगथोकिबा पाउमी सिंगौनबा मदा जॉय किसना मेसी असिगे असेंगबा वायल फंगनबगी दमक सीबीआई दा सिनगनी हाइरगा ngasi फावबा सिनदना थंबा सिना लमदम असिदा थोकनिंगदबा थौदो कया थोरकपने हाउस दा हाइदोकिबा वा ngakतबा लाइबक थीबने चीफ मिनिस्टर मसामक चत्रबसु मथक थोंबा मिहुत अमा थारगा केस असी सीबीआई दा सिनाबा यारबा असिदा ngasi फावबा नाथैदुना लैबा लाइबक थीबने लेबाग इरांग थोकनिंगदबा सारगा इरांगी बातोन तौबा मानबा मवोंग तौहनिंगदे लोइनना मणिपुर पुलिस डिपार्टमेंट ना जेएसी गी मिहुत फाजिनबा मतमदा अचान मिरान नाइबा मोंगदा कॉन्स्टिट्यूशन बु अरानबा मोंगदा सिजिनादुना लेरे अमरोमदा बेबी सनाना तमलंबा स्टैंडर्ड रोवर स्कूल असी फेक ने हाइदुना पुलिस डिपार्टमेंट गे मकोक थोंबा ऑफिसर मना फोंगदोकिबा लेरे अदुमपु फेक नि हाइकिबा स्कूल असी अमुखना बेबी सनागी ममानबी सिंह महै तंबा हौरे हाइना फोंगदोरकपासिना लेंगाकना फेक स्कूल असिबु थिंगजिनबगी महुत्ता सौगलिबा असिगी मरुमदा करी करम मरम अमा लैरिबगे हाइनासु लेंगाकता हंगलकले उच्चाइबे थबकसे तुओसे याम सेंगना असेंगबदो मसिगी मिहात पसे लंगलांग लंजिन पुथोकनबा तौरसी सेंट्रल गवर्नमेंट नसु नोट पिरबा यारबा अद्रैद मणिपुर गवर्नमेंट ना ngasi irang hori meyam se mikup to namdhalaba yaraba DGP na chip khitri ga no ma kaktharo lobe yare na paper gi editor amagi makha de ireba paper ani uhumna kanna haireb sida manipur lenga huji kai tor gi tum leiri bra sinida aduna matung da any patan ngasi imai bel sing horokpa satra satri horokpa je sikal mun khongjang horokpa da any tholpa gi masigi responsibility di manipur meyam na khangbiu akoi gi malpali ba government sina manipur se tangdu laitana le heningda ba मणिपुर से इरांग थोनिंग बा शांति लहन बा पाम दबगिनी हाइबसे आयांग हाइजरी मसी म्याम पुनमंगना कौबिगनु लेंगांग न करगे शांति लेबा पाम रिबनो हाइबसे मणिपुर प्रजा म्याम खुदिमंगना हंगबा क्वेश्चननी लेंगांग न खुंबी थौरमदुदा एमपीसीसी गी वीपी एम ओकेन टी मंगी बाबू एस अचौबा पीसीसी गी मेंबर टी मंगा बाइफई हांगले बीसीसी गी प्रेसिडेंट लाल खजाई अमदे लुचिंगबा कया सुसरुक्या के हांगलेब केंद्र की मनुंग दा लैबा बुट कयादगी लाकपा वर्कर सिंगना इंटरेक्शन अदु सरुक्या की हौखिबा जुलाई 10 दा कांगपोपी डिस्ट्रिक्ट की मनुंग चनबा हेंजांग विलेज के चीफ अमदी मचानुपा हातपदा चेनबा KNFN की कैडर अमा ngasi ayuk इम्फालिस कमांडो अमदी कुंतरुक सुबा असम राइफल्स के अपुनबा टीम अमना थौबाल दाम पुलिस स्टेशन की मनुंग चनबा मोंगहाम खुलदगी फारे थौदोगदुदा हक्थेंगना चेनबा लालहौलुबसिगे सेल्फ स्टाइल कमांडर लेट खोलन एलाइस लेलेन हाउकेप्ते असोंगबा मरक नांगसोंगी खुदोंग चाबा लौदुना नांथोक्रे हाइरे कॉम्बाइन टीम अदुना फाहौरबा कैडर अदुदी लुकम हाउकेप चाही निफु अपोकपा नेम खोलन हाउकेप कवे सेनापति डिस्ट्रिक्ट तगिने फारबा मियोय असिदगी इटाली ने साबा 9mm बेरेटा पिस्टल अमा 9mm गी लाइफ राउंड कुन सिंगल बैरन गन मरी सिंगल बैरन गी लाइफ राउंड मरी MT केस 49 आधार कार्ड अमा सेल ओइना लुपा लिसिंग मरी मोबाइल फोन अनि अमदी पावर बैंक अमगा रिकवर तौरे हाइदे पुलिस तगी फंगबा पाउगी मतुंगिना इम्फालिस की थौबाल दाम पुलिस स्टेशन की मनुंग चनबा मोंगहाम विलेज एरिया दा आइन नथिंख्रबा लालहौलुप KNFN गी मियोय खरा चथोक चसिन तौरे हाइबा अककनबा पाउ म फंगबदगे इम्फालिस के एडिशनल SP ऑपरेशन TH कृष्ण टोम्बिना लुचिंगबा इम्फालिस कमांडो अमदी कुंतरुक सुबा AR गी कॉम्बाइन टीम अमना अयु अंगनबदा पुंग अनि मखाइरोम अदुवाइदगी कोइसिनदुना थमलगा चिंगनाबा मफम सिंह पाक सनथीबा हुमगी थबक चथखिबने मधुदा खुलगी मनिंग थंगबा नारक मोंगसोंग मनाक्ता लुकाम हाउकिप फाबा ngamki अदुमकपो कमांडर लेट खोजन एलाइस लेलेन हाउकिपते असोंगबा मरक नांगसोंगी खुदोंग चाबा लौदुना नांथोखिबने हाइरे अमरोमदा बिष्णुपुर डिस्ट्रिक्ट पुलिस कमांडो गे कांगबो अमनसु PLA गी कैडर अमा फारे
ꯐꯥꯔꯕ ꯀꯦꯗꯔ ꯑꯗꯨ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 8 ꯇꯒꯤ MD Siraj ꯑꯇꯣꯞꯄ ꯃꯤꯡꯅ ꯕꯣꯏꯆꯥ ꯆꯍꯤ 15 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ MD Samsur Ali ꯀꯧꯏ꯫ ꯃꯣꯔꯦꯗ ꯂꯩꯕ 94 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯣꯔꯦ ꯀꯩꯊꯦꯜꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯔꯤꯀ꯭ꯔꯨꯇꯔꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕ ꯅꯨꯄꯤ ꯑꯗꯨ ꯂꯧꯔꯦꯝꯕꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯆꯍꯤ 93 ꯃꯄꯨꯔꯣꯏꯕ ꯂꯧꯔꯦꯝꯕꯝ ꯃꯪꯂꯦꯝꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5 ꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ngasi nungthil pung 3 lom taba matamda Imphal East District Police Commando gi kangbuna dolai thabi multipurpose project manaktagi miyoi ani masing yamlaba nisagi polamga konana fare faraba miyoi ani adu cycle gi Faijang village tagi Selal Tauthang chahi 35 apokpa Hengam Tauthang amade Haukhomang chahi 30 apokpa Songhau kawi makoi ani dagi brown sugar kg amaga gram 9 kani kg 8 Honda Activa ani mobile phone ama fangle hairi Farba miyoi singamadi makoidagi fagalaba polam singadu ngasi numidang paumi singi mamangda puthokladuna SP Imphal East Jogesh Chandra Hobijamna fagalaba polam singasi malemgi kaithelda lupa crore 3 lakh nifuromgi oigani haiki hogi miyoi ni khak phagi faraba miyoi singadu akoina fajana check tawo matamda makoidagi brown sugar kg amaga 840 grams adagi hoi kani kilo 8 amasung moina tolba gari sing Honda Activa aduga mobile sing puna maloina makoi moida seize tawgi aduga makoi dagi yamna ba khoi gi sigi drug sing je moina gari da puraga lakho matamda khoina phaba ngamki wahang pang to matamda moina processing asi Kangpopi district ki Laisan village Faijang village haiba jaga sidagi makoina leiraga purakpani aduna moina lambi da atopa makoi gi posi matang yona ba lakho matamda khoina phaba ngamgibani ngasi nungthil pung 1 taba matamda Nambol Police Station gi manung chanba tidim lambi paringi ulau kobila makhong mapada lambi gi nakalda wakhal manglaga taduna leramba miyoi ama laikanaba ngamdana laikhidre haina Nambol Police ki cherol amana hairi cherol aduna makha taribadi miyoi ama lambi da taduna leire haibagi pau fangbadagi khudakta Nambol Police ki kangbu ama mafam adu da changsinki khudakta miyoi adu CIC Nambol da pukhatuna laikanaki tungda Rims Hospital da refer tawrakpadagi Rims sa pukhalaki adubu doctor na miyoi adu sire haina khangalaki siriba hakchang adu Rims Hospital gi miren sangda masak khangdoknabagi damak thamkhre laikhidraba miyoi adugi yet thangba pambomda star mark ama hakpaga loinana tababi haina thai hairi paugi marthana timba break ama muk lawsari sheer dreams in her eyes dreams to fly dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari. Pijari ba offer adudi 5% discount on any trip or any package. Akupamarol Gidama contact you Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 Natraga 8794613154. Break matungda makataba pau pijari. Assam Science and Technology University ASTU na sinduna haukiba August ki tanga hum amadi marida pangthokiba North East Hackathon lisingani taramapanda Manipur Technical University ge Department of Electronics and Communication Engineering ge mahiroi harautayamna okre ngasi MTU ge conference hall da pangthokiba thoromaduda athoiba lengbirakpagi warol piraduna Education Minister TH Radeshamna hauziki matamasida technology yaudrabadi hingba yaraktre aduna Technical University ama laiba haibasi yamna maru oi MTU asi lisingani taratrukta haudokrabasu teleba matamasida asigumba achievement ama fangba haibasi yamna chokthok chaningai ni Miyam nasu MTU gi satra singbu puning thogat piyu haina makhatana phongdoki Portnoy University ama lei hai institution ama lei haraga Manipur gi prajana khangdabado ngasi di matam oire haina akoi phongdok matam oire haina akoi gi nahara satra tara gi team ama chapane tongan tongan team mani ne manga gi team ama na
yam phajaba ahan boy ba competition amada adura akoina successful oina team champion shorakpa aduga lupa la makhai gi prize ama so phangnan la ko dura masina ta best discipline team moise mase akoina ta ko ngam da leram moina noin tak pi dai tak sera ni na moi masa na masai talent tuna hani governor oin srivastava when I was ADC to him oiring in man hai manipur gi da leiba mi sing se masi aeroplane se mathak ta pairing akas mayai da yaraktra su semang ngam ni Thauramadu MTU gi Vice Councillor Professor L Tombina handak pangthokiba North East Hackathon asida pikleba state asida leiba MTU gi satrana first tarakpasi lamdamasigi yamna chauthok chaningai ni matung tabadasu mithoi mihen mangamna ba honasi haiki tongan tongan ba state singdagi lakpa team mauda humdoina saruk yakiba changdamna baduda ahan bamana fanglakpada natana best disciplinary team sutarakraba mahairoi mangana saba team aduda saruk yakiba mahairoi singdo khudol potpinduna puni thawitki Margin Construction Private Limited na Manipur da no bo oina paikhalakpa sanagi sangai haina mingthonba township project ki butcher ngasi North AOC da laiba hotel classic ta launch tokre ngasi ki thoramadu da Inspector General of Police IK Muiva Manipur Women Commission gi chairperson Maisnam Binota Devi Puja Elangbam IAS Apunba Fitness Center gi pioneer Yumnam Hamlet amadi LJP gi spokesperson Ningombam Ibohal Maiteina athoiba mithunglen singoi duna pangthoke Hairiba sanagi sangai asi Imfalis ki nongpok sangjemamda leigadabani ngasi ki thoramadu da Margin Construction Private Limited ki Managing Director KH Leishambana phongdorakpada Manipur gi mapandagi lakpa businessmen sing amadi lamdamasi gi businessmen singna Imphal gi akoiba mafam singda khaktamak business tawna Imphal mayonda hauji angakpa fangna chilhalliba amadi Manipur gi missing yamba hengalakpana maram oiraga Laifam chafam laitaba amadi chathok chasin gi khudong jaba hantarakli basigi yenglaga ngasigi project asi paikhalakpani project asi da tongan tongan ba world class facilities lairaba infrastructure sing yauna premium residential complex world class school hospital na chingba mioiba mana hingbada changdraba yadraba khudingmak leihannabagi pandam thamle masida miyamna support awiduna mahaki mangla nasi mai pakpa miyamna ohenbiyu haina haiki nongju numit khaidna Tabak kaya ma changchala matungda ngasi akoigi browsers release just initial stage ni ngasi akoina browsers release tawsai se tawdabu hairiba browsers ida phonga kadoriba mangnan mayam singse akoina as a company side tagi as a margin construction tagi akoi nongmana traga nongmadi hairiba praja singi laiba iraicha singsigi mangnan se soidana akoi company na found jaba ngamgani Paring naina chatharakpa mau gaithel hayeng taret subu aina yai school hecham yaicham pat ki akoibada laiba footpath ta fam lagani haina yai school athletic club YAC gi sectional secretary Maitram Santos na phongdokre ngasi YAC ground pangthokpa pawin singo unaba amada Santos na mau Imphal market coordination committee amadi YAC ani punna khusamnaduna famgadawriba mau gaithel asida mau gi lakpa lalonbi kaya ga loinana chaklena ma suchaminagani Loina na ching amadi tammani gi marakta laiba nungsibagi marisu chesinan mangamlagani haiki Manipur gi border de laiba isinau sing sigi awala pada ekhoida pau pibira agadi matung dabada su ekoina angam mateng pangduna tampa amadi chingda laiba isilanau singa ekoiga achetpa mari ama anusinabagi hana leirambi matakta achetpa mari ma sagatpada Manipur miyamna mateng pangbiu haibasi organizing committee gi mageidagi nolongna ningsingjeri Singtam aniki nuksinaba emotional integrity puraknaba honabada hoigi mau Imphal coordination committee amadi school athletic club na sinjaraga mau Imphal mau market aina khoi tokjagidrba sida khoi mayam punamakna sojok pebidna ayuk ngan thopirakna khoigi moina chingdagi pothoraiba pothok singasi mayamna laibiba afaba wahi wata sizinabidna khoigi nuksinaba mari ma sagatpa yana nabagi honabada mayamna mateng pangbiu hena mayamda hayari Humanism Foundation amadi Moreda laiba nifuhumdoi suba Assam Rifles na punna sinduna haukiba tha kharagi mamangdagi hauna Moreda laiba tongan tongan ba community kayagi naha oriba nupa nupi singda Pradhan Mantri Kausal Vikas Yojana PMKVY makhada laiba tongan tongan ba scheme singi training da saruk yariba NSDC satra singda ngasi educational tour ama Manipur gi tongan tongan ba mafam singda chatnabagi damak battalion asigi commandant Sumit Sutna lamthakre Turasina Manipur gi tongan tongan ba Loktak Lake War Memorial State Museum amadi ju yauna to pamafam kharada chatkani hairi
Malemgi mafam kaya da changsiliba Global Day of Action to Save Amazon haiba campaign gi saruka moina ngasi Youth Forum for Protection of Human Rights na senduna Thobal District ki manung chana laiba Kongjom War Memorial Complex ki gate pangthokre. Save Eastern Himalayan Region, Save Amazon and its indigenous people haina thaba banner makada jathakiba ngasi gi campaign to da sarugya kiba singna Save Forests, Save the Indigenous People, Stop Unsustainable Development, Stop Loot and Plunder of Ancestral Land haina thaba placard sing season ke. Ngasi campaign adu da sarugyaramba Youth Forum for Protection of Human Rights Manipur ge convener Takhel Changbam Sasikanta Sarmana Malem gi mafam kaya da changsiliba Save Amazon campaign gi sarukamo oina ngasi ge campaign asi pangthok chabane. Masigi maramdi hanadagi hauna development project kaya development ki mingda lengakna amadi multinational company kaya na aikoi yakoi bagi chingpat turel amadi ecosystem kaya manghalakuna global warming da climate change ta safu amapiduna Lairingai cherakasida hanadagi mai chaglaklaba prithivigi thawaini hainariba Amazon forest asi handakna kai hena chaksilakpasida naha amoina mipaiba fauzai maramasina Safe Amazon gi khongjang asi sarugya zabani haiki handak hanadagi chakna sulak le adu handak kai hena Amazon rainforest chaglakpa sida yamna kai hena mipai ngai akoina naha amoina fauzai aduna koi set Amazon campaign sida koi sarugya zabani aduga akoigi Eastern Himalayan region nai tara koi North East ki maruina sijo koi scientist kya na su global warming lakpadagi akoida sauna kaiba lakpaya haina legi serak asida Amazon su sagla sida so koi kunna alawlawi na si kunna septa gunde haina Chahiasige Department of Education as Government of Manipur na mathau masak khangba oja singda piba State Award to Teachers lisingani taramapan gi mana fanglabi Nambol Kendra gi manung chanba Laimapokpam Public High School Laimapokpam gi Headmistress Science Graduate Teacher Longjam Manglembi bu haraute amna okre Longjam Manglembi na Manipur gi Chief Minister amasung Education Minister na ngasi state ki thakta pangthokpa ozagi numit palan tharamda khusinar khiba award lauduraga halakpada maiga yodom gi miam school gi mahairoi sing na school da lai pareng sibiduna amade khudolpot sing piduna taramna okhi Laimapokpam Ishokamadi Nambol gi miyoi sing yauna School Management Committee na sinduna Laimapokpam Public High School da pangthokiba thoramaduda State Award to Teachers lisingani taramapan gi mana fanglabi Oza Manglembina Nambol Kendra gi MLA and Loken School Management Committee amadi Laimapokpam Gram Panchayat amadi Lamdam sigi social workers singi matenga loinana mahakna mathau ningthina tauba amadi school semga sagatpa hingadhanba honaba ngamkibani makoibo hainingai leitana thagatne Makatanasu mahaki punsina lariba makai mahairoi singi yaifanaba thaba kaya paikhatpada lainga ki school sing hingatna bokhonabada achobo thodang laukigani haiki handaki ai award si ai bu seng haijau hairabadi ai Laimapokpam gi school development committee sida ai credit se ai pi ba pami mayam sigi support ki matungina aina award si phangjarakpani Ngasi Jiribam gi Champanagar Awang Laikai da Laiba Community Hall da Maitai Irol Iek Lona Silon Apunbalop Milal Kanglaipa Kamadi Department of Language Planning and Implementation ani na senduna Paksana Maitai Mek Sandopagi Pandamda Lem na Maitai Mek Tambibagi Tharamama Hodokre Tharamaduga Mari Lainana Hoirem Laikomba Maitai Assistant General Secretary Milal na haikibada Milal Kanglaipak na chahi khudingi lepa laitana lamdamasigi mafam kayada khunda minariba mafam singda chatuna pangthokpagum ngasi Jiribam daso numit tarani chupna lem na maitai mek tambibagi thauramasi pangthokpane ngasi aikoi gi lon asi sibaga chap manana leiri leiriba laingak nasu mityeng changbagi mahutta nongmonomi khatnaba romda tahallaga leiba sina development leitabane Lisingani tara taruktagi maitai meyak asi chatnare Manipur Official Language Act lisingamaga chamapan humfutara mapanda Clause 12 Act makhada lairiba Bengali script haina lairiba si maitai meyak to ontho u haina sarkarda taksinduna lakpa si ngasi fawbo ithokte Maramaduna Milalamadi Language Directorate anina sinduna ahal angang khaktana maitai meyak khanghodaba chitha hoba sing asi menkhatnaba haiduna khongthang asi lokalakpane Haujikti internet ki matamnina Milalgi Etude Learning app ka khusamnaraga August 19 da application asi miyamda khusinakre maram aduna miyamna Etude Learning app asi download tawduna isa gi yumda tamjaba yaragani haiki
Forbit Global Construction Private Limited ki senthang makhada Manipur Muslim Online Forum na sinduna ngasi Manipur Press Club ta Disbursement Program of AMP Jakat Scholarship listing ani taramapan khusinabagi tharamama pangthokre tharamadu mani leina mahairoi anida selgi mana khusinaki tharamadu da sarugya kiba MMOF ki President MD Rayes Ahmad na fongdokibada listing ani tara dagi safong lakiba online app asina ngasidi lamda masigi mahai masingi lamda mahairoi kaya ama lairik amadi training piduna thabak fawbo tohankre matung tarak pasu education ki lamda muslim singbu hena fagat hanba honakani haina fongdoki इंडिया की ओना ख्वाइदा की ममिंग चटपा सुपर 30 अनंत कुमार की हंदक मूवी फाव पुथोखरबा अदुगुंबग चप मानब मॉडल दा रहमानी 30 कौवा मलै मदुगी रहमानी 30 सी 2013 दगे कोई लिंक अप तौरागा मणिपुर दगी हौजिक फावबत सात तरागा तरेट 17 स्टूडेंट्स कोई थाजब ngамखरे लोइनना अखोई की थ्रू दगी इंजीनियरिंग अखोइना स्पॉन्सर तौरागा जहांगीराबाद इंस्टीट्यूट ऑफ टेक्नोलॉजी द इंजीनियरिंग लोइरागा हौजिक मसागी प्लेसमेंट फंगदना थबुक तौबा हौखरे लोइनना शाहीन फाल्कन ग्रुप ऑफ इंस्टीट्यूट्स बैंगलोर द लेबगा मखोइदा इकोइन स्पॉन्सर तौरगा नीट की एग्जाम द हंदकिदा ngang एम के फराज अहमद कौवा मसु यौहन जखरे असुमना इकोइन सोसाइटी सिदा इकोइन पीब ngamba contribution in the field of education ngasi फावबा इकोइ लेप्तना संसिनजरकली अमदि मखाताना सु संसिनजखिगनी इकोइन यामना kanna thajai maramde we strongly believe that education is the only solution for all existing problems. Manipuri culture amasung sumang lilagi lamda miyamna sakang naraba oja sanakya ibotombigi humfutara humdoirak suba mapokomon ningsing thauram ngasi kai sampata leiba masage mayumda pangthokre thauramadu sumang lila dharma theater amadi culture gi lamda saknai raba miyoi kyana sarukya ki Miyamna laikidrabagi saktam da haikal ekat tamduna ikai khumna but kiba thoramadu da sarukya kiba Manipur State Sumang Lela Council gi Secretary Saugrakpam Hemantana laikidraba oza asina lamdamasigi culture gi lamda kathok lamba thodang singadu ningsingduna ngasigi thoramase pangthokpani haiki Hiram khudimak tawjariba ikoina oza gi mapok numit ase masig September gi tarik 5 ase sahi kumja khudingi palon tawjabani adubu ngasi se koina karang piglak po ina sinjar fawda yamna thawai hakchang yauna sinjabani aduna ngasi September gi tarik 5 ozana maliam da khongda rakhiba numit ase ekoina palon tobum thoi ozana laiwei kharbsu magi mapok kumon sidi ekoina matam khudimakta oza ase ekoi thamoi da nawona na poktuna adumak leigani mangna pukliba makai Manipuri culture se awang thakta lakani haiba wakalon si thamjara kanda ngasi gi ozagi पोखिबगी नुमित असे एकोइन मपोक कुमन पालोन तोगजबनी Maruti Suzuki na matam gachuna na nauna puthokpa XL6 car ngasi chungmairong da laiba Maruti Nexa gi showroom da launch tokre miyoi taruk kom na tongba yaraba anauba car model ase tongan ba machu tarukta variant makal mari khanbagi khudong chaba fangali thoramadu da sarugya kiba Maruti Nexa singmairong gi general manager Singhajit Yumnamna ngasi launch tawriba Maruti car XL6 ase achouba imung singna yamna khudong chagadaba car de car asigi mamal lupa lakh mapan humfut lising humfutara mapan chatruka kuntra mathoi dagi hauraga lupa lakh tara mathoi lising ni futaro chamaga kuntra mathoi fawbo pi haiki Manipur gi khogi kitang chawba family hai direct and family labor kangbu gi di XL6 se yamna convenient oiba khogi 6 seater na phamba yamna comfortable oiba car am oigini na khanjai aduga ngasi gi launch da mayama lakpidana ngasi gi crowd sibu khogi function sibu bapung phan bi damakta Nexa sing marong gi tarap tagi singaji yum namna thagas pongdok chari Hausa kamok sana bagi pau. Numit nini chupna chathagadaba kumapan suba All Manipur Trap Shooting Competition ngasidagi Imphal East-ki Nongpok Sanjembam da leiba Langai Model Village ta hogdokre Haudopagi Tharamadu da Managing Director Langai International Arun Takhen Jambam Khunau
Khunau Development Committee gi Secretary Takhel Mayum Mangi, Manipur Rifles Association gi Senior Vice President N Indrajit Amade, Manipur Rifles Association gi President M Rachandrana Maru Oiba Mithung Lensing oina sarukya ke. Thauramadu ka mari leinana M Rachandrana hai. Handak pangthokliba sina trap shooting gi oina ahumlak subani. Mamangda trap shooting event ase Koirengai da laiba BSF camp ta pangthoki. Pangthokliba competition asida punna shooter nipan na sarukyari. Mamangai da shooter kunmapan hemana sarukyake. Adubo kumsi chahigi oina GV Mablankar shooting competition da sarukyaru gadabana shooter sing khaktamak sarukyari haina pangthoki. ngasi handak ki oina de khoina participants khara limit oina thamjare maramdi tarik tareta koi ki all GB Mablankar ki shooting kano se competition jaw da bagi last date of entry se tek tare ni aduna khoina tournament du yaw go da ba entry du da khoi logjaraba last year the BSF da khoi nearly 29 shooters khoi copy hana mukte khoi kitang limit oina tok jai ngasi go na kap to ri haju phawda shooter nipan restart to Manipur Rifle Association sinjaraga khoi gi yam thuna khoi gi permanent oiba shooting range ama trip ki amasung iske ki shooting range ama laini hana khoina asa tok jai Armstrong Pamaina Luchingduna Semle Haribab Manipur Amateur Boxing Association ase Boxing Federation of Indiana recognized of the Amasung Masak Sukhangde. Association asina hauzik lamda masida phone liba pauche amadi electronic media da boxer mayam logani amadi miram da thagani haiduna masana sibu pamjaba angang sanaroi kya recruit tawriba se angakpoi haina ngasi Manipur Press Club ta pangthokiba paugi mifam amada Manipur Amateur Boxing Association gi Secretary General Khoibi Salam na phongdokre mahakna haiki Armstrong Pamaina namduna mamang thagi August 19 da association gi mikhal pangthoki pangthokiba mikhal adu mawagi ayabagi mayoktani Chatna Bayaroi, Maramaduna, Lamdamasida Ladiba, Masana Sibu Pamjariba, Sanaroi Singi, Mama Mapasingna, Armstrong Pamaina Luching Liba Association Asida, Tazabat Tambigano. Hauzik Boxing Federation of Indiana Sakang Libasi, Y. Irabat Amadi, Khoibi Salamna, President Amadi, Secretary General Oiriba Association Asikaktani Haiki. Yuanguda, I did a constitution, who the Algeria, no constitution, no Mabag, Educamuda, Adigi. Controlling body national ki thakta leriba apex body oriba BFI is a boxing federation of India si Indian Olympic Association affiliate orine to world boxing body ai ba si tawrine aduna machina gi akhoi gi rules and regulations ju thugare noina aduna noina tawriba election je ko prior information ju pire koi cognition piro e di cognition piro e na adu noina nam toksele si yaroi aduna hanegi leriba secretary ji Khoibi Salam amasung wai rabot mokhoi anina lito body se adum legini Kumbi Setupur Moirapabi Singlup Nasindana Haukiba August ke Kuntaruktagi Kunipan Fauba Uttar Pradesh ke Santipur JNB Lucknow the Pangthokiba Kuntrarak Suba NVS Taekwondo National Championship ta Chahi Taramapan Makhagi Nupamacha Singi Kanglupta Gold Medal Laurakraba Amadi Best Fighter Mingthol Fanglakraba Hauzikna JNB Bisnupurda Class 12 Tamliba Kumbi Setupurdagi Wahengbam Loyumba Maitai Apokpa Laikidraba W Surchan Maitaibo Taramna Upagi Tharamama Kumbi Setupur Lampak the Pangthokre The Kumbi Setupur Moirapabi Singlup Amadi Laikai Miyamna Lai Paring Huktuna Amasung Achamba Khudol Piduna Pungning Thawatke Atoiba Mithunglen Oina Sarugyakiba Kumbi Kendragi MLA S Birana Hai Loyum Bana Tungi Punsida National Amasung International Githakta Gold Medal Sing Fangduna Hena Maipakpo Isanu Haiki Koigi lamdam asigi pikraba koigi Manipur gi manung dalaiba Kumbi Kendra manung astagi mahagasi pokseba se skumba international Taekwondo gi skumba tholakpa matamda amuhana gold medal poraktuna lamdam asigi mamai oiba Bharat ki mai oiba haiba se asimakak ishorna pinabiu District Sports Association Chandel Nasindana District Asigi Tongan Mamafam Singda Koina Chatuna Chathariba Ahanba Autonomous District Council Chandel Trophy Super Division Football League Lisingani Taramapangi Nasi Chakpikarong Ground the Chathariba match Singda Ahanba match da Sanakiba United Lamkang Football Club ULFC Amadi Raringku Youth Club HYC Panjalahum Mohum Chanaduna Draw Takre Football Trophy Asigi Nasi Sanakiba Anisuba match dasu Tampi Football Club TFC Amadi Kepam Development Club KDC Apiba Matamgi Manungda Panjalamata Chanabangamdana Draw Takre
Manipur Amateur Kho Association Makha Imphal gi meeting Makhada Uyal Youth Information Club amadi Library Uyal na sinduna thasigi amadagi UYICL Uyal Ground da chatharakiba Nifumari Suba Manipur State Senior amadi Kuntramathoi Suba Manipur State Junior Kho Championship lising ani taramapan na siloisin baga loinana SCEASDO Hairokna Championship asigi overall champion oikre Championship asigi senior men category ge final match ta SCEASDO Hairokna Basu Khangabopu point taranipan taratarok senior women ge category ge final match ta SCEASDO Hairokna RUC Khangabopu point nipan taretta thoiki sub junior boys ge final match ta SYSCA Salungfamna SCEASDO Hairopu point kun taratarukta sub junior girls ge final match ta SCEASDO Hairokna SYSCA Salungfambu point mapan nipan da thoiki championship loisinbagi thoramda Wangkhem Kendra ge MLA ke Megha Chandra Wavagai Kendra ge MLA Fajur Rahim Khangabo Kendra ge MLA O Surja Kumar amadi Sangayumpham Jila Parishad ke member MD Hibjur Ramanna chief guest president amadi akhanaba Mithunglen Singh oina sarugya Sarugyaki Mithunglen Singh championship asigi winner amadi runners team singda trophy certificate amadi selgi mana sing yenthoki Manipur Badminton Association gi meeting makhada DM College campus laiba indoor stadium da chatharakpa Kuntranipan Suba Inter District amasung Humfumari Suba State Open Badminton Championship na siloisin kray tongan ba category da sanakiba event singda chahi taramapan makhagi nupi machagi da Daina amadi Valentina na winner aduga Priya amadi Sanuna runners up takray nupa machagi doubles ki da Punsiba amadi Serjit na winner aduga Jyotish Chandra amadi Bonsana runners up takray Mixed double da Serjit amadi Valentina na winner aduga Viction amadi Selina na runners up takray Nupi machagi singles da Maheshwari na winner aduga Valindana runners up takray Nupa machagi single da Jyotish Chandra na winner aduga Vidyasagar na runners up takray Atopa categories ki mixed double da Unil Kumar amasung Priya na winners aduga James amadi Miranda na runners up takray Women's double da Priya amadi Purnima na winner aduga Somi Bala amadi Angitana winner runners up takray Men's double da Punsiba amadi Unil Kumar Khutpuna winner aduga Rajesh amadi Talent Sanabugi Khutpuna runners up tahore Women's single da Maheshwari na winner aduga Angitana runners loinana Men's single da Vidyasagar na winner aduga Unil Kumar na runners up tahore All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School ge playground da August ki tang kuntra degi team taramathoi na sargyaduna chatharakliba tarataruk suba Chandam Inungambi Memorial Mini Boys Under 13 Football League Tournament lesingani taramapan ngasi sanakiba ahanba match ta Oriental Club Babu Paraga PFC maduda PFC na Oriental Club po goal mapan sinoda maithiba piki amadi second match tana Lalpani SC ga NYC ga sanabada Lalpani SC amadi NYC bu goal ani chanaduna draw oiki hayeng na ahanba match ta KSC ga SBNYC aduga ani suba match na Sunrise Club ka PSG ga sanagani ngasi nungtil phone ki ba pauche singda kari ngasi nungtil phone ki ba pauche singda kari maru bau yaw ki bage habedu mayam punami ingdamina se Kanglei Paki Meira Ozani Panda State Teachers Award Pidani Kai Kumnakre Noriba Mahiru Singbu Yehu Hon Naba in Silibasing Tingbagi Tangai Fedre CM Zaban Pinaba Sem Saduna Lejere GAC ki mioi tara thadokpiu makhoi muhutta baby sanagi mama mapa ekhuyani oina jail de lejerage tomchou DRC leitabadagi Kolkata Manipur Bhavan kangkhong chaiba haibadu oire Indian School Awards Assam Kennedy de piragani sanagi Sangai Township Project samut kadori pandam ozagi nimir pangthokre thaksi kasi yaudraba misak adudi mapunsida mai pakpa haibadu sungamamloi Chief Minister drug lalonba ani chahi 13 amasung Taramathoi jail leinaba Potnarai takre Manipur gi drug alon masing Delhi yokre lupa crore chamakun mangarong gi drug kakunana Manipuri ani Delhi police na fare police ta statement binaba sem sare fajan kiba JSC gi miyosing thadokpiu itei ina oina fabiu tomchou mitei mayak asi mipum khudimang na haigadabani dhani pauzel miyoi kharana school college da laglaga yau sagat kumsi oja sing loriwa thodang kai kumnapum thoi CM Ayah ki statement concern magistrate amagi mamang da pizage tomchou hayeng ya school ki hisam ya champata mau kaitel phamlagani
MLA na pakhal thapakta sogot na ba warep lokre kangla pau Manipur yauna leba ki mhung punamakta oja gi namit pangthokli oja nifu tarukta national award oja nipan da state award pi dunai kai khumnakre statement pinaba sem saduna leire high court ki case withdraw tobulatte lep lauzabani tomcho I gi khongul liba khongchat miyam na sogot piu ingobi manaba case withdraw tobulaite assembly da wahang hangba yanaba lep laubani tomcho Manipur housing for all scheme housing for few oiri yum lejitaba kayama sangalai tabana yum sabiyo haiba phawba ngamjadri tombim machada national teachers award pirakle oja nipanda state award pikre sanagi medal fanglaba best fighter loyumba okre aroi badab maroi ba paw mukana Laibak ki issue sing mamutana khandriba nauriba mahairoi singbo iho honaba insilibase thingba tangai fade haina chief minister Birena Phondokre Police na fazen dona jail da thamliba JAC gi thawmi sing condition amata yaudana thadokpiyo makoi gi mahutta ekoi oina kaisum sangda leijage haina baby sanage pompa en tomchong haikre Amadi NPF asi naga khaktagi oiba Manipur thugaina bahonaba party ni haibasi lalabu wafam ni haina MP Dr. RK Ranjan haikre Ngasigi oinadi matang asida Manipuri Paulo Shinjare Paumi ang tabiriba mayam punmakpu ASHAPRIYA namukana khurumjari